Manipur lengauna lauthokhibagi matung ina ngasidagi IMPHAL dagi Senapati fauba passenger bus amadi atay Garee Singda chenba hokhrei ngase yupung tararom tabada passenger bus ama IMPHAL gi awang AOC dagi Senapati fauba security escort kaloina chatkhe bus aduda passenger khara tongkhi hairi North East window na fangba pawa magi matung ina bus adu IMPHAL East district ka KANGPOKPI district ka taina NGAMKHEI oiriba GAMGIPHAI da welcome to KANGPOKPI haina hana tharaga leiba gate aduda Thamliba Atoppa barricade yaujingaida kuki mob singna thalaga MAKHA CHAT-HANKHIDRE hari passenger sing adudi naga ngakta oibana bus tagi Kumthahallaga Senapati romda local Garee Singda THATTUNA CHAT-HANKHRE IMPHAL dagi passenger puba bus lakle haiba pau KANGPOKPI district manungda dungsit kumna sandokhibadagi masing yamlaba miyam lambi sorokta thokna rakpa hauke lonena KANGPOKPI bajar thong lon sinduna miyamna protest hauna ba tharang haukhre hari Amaromda state lenga ki transport department ki kuthangda IMPHAL dagi Churachandpur fauba passenger bus chenaba tharang tawkhibagi matung ina bus ama IMPHAL dagi chatkhibada kangwaida army gi Casper gari na thatuna MAKHA tana Chat-HANKHIDRE Bisnupur district ki Torbung Bangla Waikhurok fauba bus adu yoksinba ngamkhidre Phagauchau ikhai gi thongkhong dagi gari adu IMPHAL tamna hannaba passenger chatningba yaurabadi laknaba laubada mi amata tongdana driver ka handyman khakta ka tonglaga IMPHAL tamna thauki hari security personnel na lambi gi nakyeta paiduna ngaklabasu kangbai yaubada MAKHA chatpa ngamdana hankhibani hari